Miyam puna changsin minaba iho amata malemda mai pakidaba leite haiba siningsingduna no NRC no census ki firaba sida amatoina lemina se haina JFD ki convener Jitendra Ningombana fongdokre wafamase Thangapat Mapal Women's Welfare Association sinduna ngase harikagok makhongda pangthokiba miyam gi wakan mifamamada mahangna fongdokibani NRC pangthok tringaida census pangthokpa yaroi haiba demanda JFD gi liching makhada pangthokiba mifamaduda maike edom gi maira paibi singamadi miyamna saru yaki Native People's Committee की co-convener L Faumayamadi Working Committee CNPO की convener T Sakayauna Pangtho की वाकन मिफमदुगा मरी लेनना JFD की convener Jitendra Ningombana hai NRC Pangthok Tringaida census Pangthokpa yaroi haiba demand satharakliba general strike se ngasi nini chanba numitni General strike asida lamdamasi ki tongan balup singna sagatuna mapung fana changsin ba si ubada apen ba poi miyam na amata oina leptuna changsin ba iho amata malemda mai pakidaba leite haibasi nauhona na ningsing ba chummi no NRC no census haiba firebasi JFD no hongba leite aikoina taliba dimana si phangriba fauba makal makha kyagi khongjang changsin khigani haina mahangna makha taki ngasi akhoi campaign for justice and fair delimitation amadi sanminari loop mayam singna punna kaujaba amadi manipur miyam gi wakalon phungdok saba aduguma general strike si gi numini sanba numini hairu numini sida tongan mapom singda lebiramba mayam sing aduna ngarang digi hena punamak involve tominaraga general strike si mai pangna saksinba yamna nungai jai hujug aikoida lairibasi aikoigi thongna aikoigi will power do aduni aduna aikoigi miyam sigi movement asina aikoina taleba demand se phangdaba prithivida am pawag leite aduna lairiba miyam lairiba wakalon so koi handhabigunu tobotobu lairiba mode of agitation je it may be change time to time aduna koi lairiba singna tongan mamakal gi strategy mayam sidanaga madugi hongba lairipadi yai adubu aikoigi sangsaliba no NRC no census haibasidi still we are stand lairi aduna haibasi phangdi fawbadi aikoi ngasiwa adum koi mayam leader mayam singtanaraga aikoi sanction gigani adu mode of agitation di kara kenar kusai habsai iswantamjage ngasi wakan mifamaduga mari lainana maira paibi amana hai JFD na changsilakliba khongjang asida Brahmapur Thangapat Mapal Women's Welfare Association na mapung fana sagwali kumjali singani kulhumdoi gi me ahum dagi hawrakiba irang asina maram oiraga biyamda choba saitheng ama piringai cheraga sida mitop khandoktana census pangthokani haina lengalna thawrang tawrakliba se yaba ngamloi NRC pangthok tringaida census pangthokpa yaroi haina changsiliba khongjang ase aikoi pumna magna mai pakna ba honaminasi haina mahakna makataki agitation sida akoi Brahmapur Thangaba Mapan Women Welfare Association gi member ama oina akoi puna maksu support tawjari asu koina 2003 dagi wara aba mamang dagi wara aba kaya se sarkar na su yengbide akoi se kaya wana leli haibada adugi mathakta mitopna sausaraba masida khandoktana kamaina census tawgodoino haibagi akoi sida protest tawjabani